पुंसी इसे सकना सकना आइना फमली मांगोल सीदा कोरोना फबंगाइरी कोरोना फबंगाइरी ngaihak amuk kaphalli chingbuda cheng yauram da bai ngaihak amuk kaphalli phurikhau da sel yauram da bai awan nungai tai bangsida mangau yamna thi khreda sina lamgi ningolo sina lamgi ningolo sina lamgi ningolo oi babuwa isai saktuna leibagana di karimta kanaroi ko isai saktuna moda nungai basi corona changdi ye aduna immune system kala leba ko wakhal nungaina ado moi babuwa imphal chibu corona positive oiba masing asuk yam hengaliba chip kari gino kari gi oine ge sarkar ne piba SOP jo amata ngakte as mask niyom sunu upte matinga kumaga mana dam phato ga mask khada nu upine alami gi matai de phamli ba insang na pi yo liba imai bel sing ju adu mangai leiba thoro liba mi du ju mangai is lingyum thinaraga pot ka leine aduna di mafam mana khangdana positive masing adum yam daba masi marakta su maparam de pusalakpa jerum box marakta bu miyan masajin lona pusaleine adai phap su kongai ma makoi sing nu test toro pusalakpa amata ju nataba ai khoi ne khangdu su mayam leram gine buse makoi ne sandolo hab su leite atai lairi moi pabu nahan aina lohong ba ma chalu ba halak padane khairam ban kai then dane yaming theng ba su nate pung taret khakta ta da ngai riba miyan macha ngakta maitai ma phawba he uge phangjini ne aikhoina bindabo da chatpada lehoba mayam duga chap heng manai maitai lon thokpa su yam yawi ado makhoi dubu corona na da jalo madu to kisi mama aikhoi kari yang thongduri lockdown ne sel tam chamat yade karim ta leite moi pabung arai ba sel khara se puraga mayang dukan dagi pot khara cholu ba yabre yengi aduga ne moi pabung mamang laikai gi nurse ubi isi malenga bido covid care center dagi magi duty loiraga ne mayumna tholakani haiye maduda ne laikai gi club maira pabi mayamna horen okani haiye madu su ai ngaiyak yauru ga dauri bani yauru adudi ai amu chalukhige saluru California country poni galme mata dere California country poni galme mata dere ngasi di mota yana nangare hai bhaiya nangi thau half liter am to loge nei kya pi bra ai pa half liter rasda aman loge hai bra le pacha me pire ai tamba ase half liter me piro hai bhaiya suti lupa yang khai thai ne ase hoji copy ki matam oi bani na paisa ki fix like treva ai kupi siti po yang tang pra ne kupi siti tha kya oi gatra ai madu khangya ra badi aaj china ta chala ga hang ne ai kiri nu bhaiya karam na chakatra dak thapalam du bo kamai chakatra is bhaiya sida ngo umini nei nangi thau jai bam dai chale chale ase ke da pangar bai pa oi gra bara makhoi gu masi apang ma maya meng khom jala ga si ase aine moni bode korwa te bane ba ase masang ne na khar phajate phaye diwali ki munda ai maladna 들어 포세 레이 리도 제 소셜 디스텐싱 좀 더 되지 들어네 들어 thana babu lakbiro thana babu changbiyo asi thana babu koina miyam si kanton top ke demak to yom no thagat chare ai ki site gi hai mai khara present tog jari hai tamba asi thana babu singasi gi hai mai suna bakra pebiro ha nungai jare thank you bhaiya la भैया पोट खेत लौगे बा इसे टेवी ngan make pole de bodu kodai de chale hodi de chaning ba aho ba yemne char asi aho ba yemne char ba dik kobi leina asi degi jeng ba kursi ngamdra ba sang phara ba dik ha भैया नंगी तिलौ चनम सिबु कया क्या पीरिगे asi tilong na chom ga yang khai pire adagi chanam na chahum pira ba भैया सरकार नदी पोसै gi ममन हेंगत पे यारोय हाय दाइने खरा पीरगा सोट पे याबा नत्रो सरकार नदी ka asi khabar de kagas tari yen bagi wane ai ngonde ti haitri ai kori ji khangdra ba
ai koi de korba toni na asi sen mang ba yat rai ba ꯃꯤꯌꯥꯟ ꯆꯥꯁꯤꯡꯅ ꯂꯝꯗꯝꯁꯦ ꯂꯣꯏꯅ ꯄꯥꯜꯂꯤ ꯀꯣꯚꯤꯗ ꯃꯇꯝꯁꯤꯗ asi singi lambi la si borar yan tangi kanana si control to ba ngandre asi na koi na impan city ni adana yam la haro ribu ma phamadu nevida matam yaw ba di den ma tema cham babo u de ra ba ha nakoi mai chai sing di yam na phatre ha ai wa ma gi mon taro ise thebi ai koi na toriba korba khoti mon da koi loi na yaga de bane ai gi salesman yam lai re asi tha gi tolo ba si asi na koi gi manipur gi 50 sing gi khom la ga pi re ai ba ha yam na phatre ba yam na pang le ลายระบกิปันใครได้เลยรูปนังอาชีดีอาชีกุมบัจเทียงอาเซพังลิบันโคโรนานังนับไอ้คุยไม่ยามเสกอุนทกนวะฮัลเลดโกhai ai po yon ge saitara po chop ya de hai chala ha ai gi ram dam bihat patna ta thade lupa la tha ba to ko kor si kangre ba ai ne sana bali la ma koi kor si kangre ไอ้ในยุมดลาเลยสิโบไอ้ใกล้มีนักการิขนาคินมามังดัช่วยเตรียมวันบีนาฮอสตันดกิมายุมดลักคิบดาไล่ใกล้กลับกิมยามนะยุมดเลยไปยารวยโควิดเคร์เซ็นเตอร์ดาเลยกิตาวันนี้ให้คิบโควิดโพซิทีฟมาสิงชูจิริเห็นกันเลยพะเรไอ้มึงน่ะบดียาดีไอ้ช่วยดนะลานเทียงกับสิดาไม่ปักนับดูหัวนังกัน Malengabi. Sanga silao. Malengabi nang lakani khangbadagi khoi mayamna nang buoknabagi ngaiduna leiramlibani chokthaba leitana siba kidana lanthengnabadagi miyoi kayagi punsibu nakoina kalibani dahak lakpadai ko yam harawi yam nungai Aidi Lekai miyam subda pakhalurabane adubu miyamna wakhan tarambase ai achuki matik nungaiba phawi haujik pichibide santoliba covid 19 na se doctor nurse khatana laksin bangam banate masidi ai khoi mayam punna lingje manana lanthing minagadabane yamna laina laksin bangam ba yamna laiba thawong ahum khak sarkarna lauriba se ngakminna se ahan bada yariba makai yumdagi mapan thokpidaba Tangai fadana thokpa taragana chinna ton fajana mak tupiba yariba makai mi punbi daba punba taragana mi amaga phut taruk latna leinaba khutha toina hand sanitizer natraga sapona second kundagi tadana toina hambiba mayamna thawong ahum sibu ngakna chapirabadi laina asidagi yamna laina ngak thokpa ngamgani ije nakhoi na kanna hona bidrabadi laina la chan natrabasu laira bai khoidi sufam nomfam leitabadagi chaningai leitaduna siba tabani maram asina ije ninghanna bayade matam pumnamakta pangal thauna leina mai pakna thabak tawba ngamba oibi long live Malim nganbi long live corona warrior